JSA against the anti-tribal bills na kauki banamit tarani ki economic blockade ki mayukta counter blockade ki khongjang sangsin bahokre. Podyan torman nan lokelani faruba ki police na fajiluraba KSA ki thaumi manga sajwa jaildagi ngasi condition amata yaudana thadorakre. Hangang police ki kambo man lupa lising humudra romi oigadaba unit ta sanipalom infalis ke tangkam awale kai ki fakat ngamkre. Amasung multi drug resistant TV center among us Jenims ta hangdokre selamata tingna TV lainabu pungani ki manung da khangdok ngamdakani hai. Mayamu krumzari adam ne miribas impact news ni ai takelamam siam karan hauzik pungza si phawbagi marba miyam ta pizari. Manipuri yalomi kanna mamang se August kuntra mathoi de state assembly na pass tau ki bill ahum chanaba yaroi haiduna JSA against the anti-tribal bills Champura masung singilup karana Saturday banami tarani gi economic blockade handokta bagi mayukta Imphal East ki mafam kharada miyamna counter blockade ki khongjang sangsin bahokre. Counter blockade ki khong saruk ama oina ngasi nongtil pung ama makhairum taba matamdagi Imphal ukhul lambi ki saruk oiriba somung amasung singarelda miyam thoraktuna ukhul tamal satkhigada gari singdagi sana thaknaba polam sing singthaki adabu sana thaknaba polam sing singthaba khaknatana gari tawlakhiba passenger singda apanbadi pikide hiramasigi matangda teleba nong thombam kauba counter blockade sawrba mi amana impact news ta haikibada anti-tribal bill ki JSA na sathari economic blockade asina maram oiraga mapanda ki tangai fadaba polam sing posilaktaba na tampa ki mafam singda awaba kham thengna mayoknare asigum awaba phibam sing asi koknanaba blockade handok piyo haina miyam na appeal tawra fawada economic blockade handok tabadgi mayokta counter blockade ki khongjang asi sangsin bani haiki Thawbal district ki Yarepo bazar da so counter blockade ki khongjang sangsin kre Ukhrul district ki Kasom khulenamadi phungyar tamna pogi gadaba sana thaknaba polam sing counter blockade tawriba singna gari da ki singthagi panbayai sathariba economic blockade asi handok trabadi counter blockade tawrgani haina tampa ki lup kharana mangjongna na phongdokiba leirabani Posai tangkal lelo somdai puthorok tarabna somdai pusangarga di akhoi tampakta leiba imai bel cha akhoi ge isin naw mayam di kai chara hingani bil ahum gi matang da tawnaragliba economic blockade mayam asi yaningda phongdoktuna akhoi na counter strike asi moina economic blockade hantoktriba makai akhoi jo counter strike asi makhata na dum chatha jakini akhoi chara helaga moi cha ni hai wakhal du thadok minasi akhoi isin naw singmi tami amatoin hingminas Manipur Legislative Assembly na pass tau ki bill ahum yaning di haidana singi organization kharana National Highway sing the economic blockade sathaba asidi migi macha seasonu haina thau tobada singi miyam sinaba sathaba economic blockade ni haina kundrapam kendra youth organization na serulamada phongdorkli loinana kundrapam kendra gi miyoi amatana thangnabada kundariba phurupsa singda taba nungairodaba wai season dabaga loinana apunma manipurama sagat minanaba thaudang lominar se haina so appeal tawrakli Manipuri inanan pami system sanhalo haiba JCLPS ki khongjang musawala duna ngasi tidim lambida miyamna wakani fam kre lambi thingduna pendabu kholau kaya laukre ngasi yamnaba miyamna tidim lambi gi mafam kaya da paktak nana wakani fam sing phamnaki kaisamba leima jam laikai kaisam thong moirani tholerak konjeng hazari laikai takhelamam laikai Kwakaitel Thoksom Laikai, Kwakaitel Bazar, Sangangi Usekon, Malum Tulihal Makha Laikai, Malum Tuliaim Awang Laikai, Maitram Awang Laikai, Maitram Makha Laikai, Amasong Nambol Bazar Yauna, Mahum Kaya the Miyamna, Wakani from Sing Pumke. Nambol Bazar Yamna Miyamna Lambi the Toloktuna, Manipur in the Land Palm System, Sanahalo, Assembly the Past of Bill Ahum Act on to JCLPS ki Hanagi Convener, Comdram Ratanbo, wanted Lautok Liba Kudakta Hando Haiba, Pianaba Kolau Kayasu, Miyam Lauki. Maloma Kalakaida so, like I Siki Marapai Bimasung, Azad Ings School Gimairu Singna, Lambi the Toloktuna, Himen Sen Semki, Lunena, Pianaba Kolau Kayasu, Lauki. Kabagi maramdi Manipur Sarita MLA Sing Minister or Kato Anna Yenara Patargadi Boda ILPS
Manipur government haukiba tang taramathude pikiba thajabagi matung ina ngasi Kangleipak Students Association KSA gi General Secretary Bidyananda Sukham yauna mahiroi manga ngasi nongthel pung ama makhai taba dwaida condition amata yaudana thadorakre KSA JCLPS atoba atoba mahiroi sing lup amasong imamanung miyoi sing yamna sajwa jail dagi laktuna makhoi manga bu taran okay ningsingba yabadi makhoi manga potjan tauba dukandar ama faruba ka mari lenana mamang thagi tang kontreta Manipur police na fazinduna thamlakibani Tangkam area da yu sauni lalon ba khutpu ama lairi haibagi akana ba pawma phangba da ginga sayo haingang police station officer in charge oinam Ajit Singhana lu singduna tangkam awang laikai yum amada ti bohuma ki thabak sathabada yamlaba yu kaya fagat kre laikai gi mera paibi masung club ki members yauna sathagi ba ti bohuma ki thabak aduda tangkam awang laikai dagi senjam tomba chayangkai apobagi mingna senjam gauramane gi yum dagi centro car anida haptuna thamlamba local market da punna lupalis humudra rong sang oigadaba yuliter sanipan fagat ki laikai miyam na fungdorapada senjam tomba hariba miyo asi mamang da so yulalon bagi laikai miyam na kayarak hana fagat ki balaire matungda asinguma thabak asi amuhana tarulabadi laikai dike tanthok pahaina warif nari hairi fagalaba yu singadu tangkham kalika lairembi ki laibungda laikai miyam yauna mai thadok na mangan kre Markse koina haibe ya ba haire phaba ya phare adu khoida man maran kayam season giba huran ba kayam tahan giba su kayam yaw khre phaba ya ba mase phajara sunu angam bala aga na khoju sauning bidagi matam khare lepure adu ngasi khang khangudana khoi osi hoi lakpidana khoi mayam ji gi thawai kanna baina mateng pangbirare press media sing famda su haijari adu mana masida lamen tunia dana matungda amuk torgadi khoi lekai sidagi maje thok thorong khudimak te yohandaba lekai singen nungen kali thaba ma tokuni ngase upung tara mathoram taba dwai da hiang thang apun mamaira pai biluf ka kada hiang thang unit ka kusamna duna drive sathabada yuyon mami amadagi yulita kuntra manga ka konena fagal mami adudi huirem ibosa elis kora chai humfuni toy hiang thang man awang lekai dagini makata na yu yondana ba pau tak piraga ibosa bu thadokre haina kada gi serula mana khangalakli Multi-drug resistant TB Center amangasi Jenimsta Institute asigi Director Professor Devin Lystrom sangakre phamung mari leiba center asina Sorsampur ki matungda anishuba center ni revised National TB Control Program ki makhada center asi sakibani Jenims ki Director Professor Devin Lystrom na paumis da phongdokibada Jenims ki Microbiology Department na lem khudong chaba piriba Catrix based nucleic acid amplification testing CVNNAT gi matengna tuberculosis TB laina asibo athuba matamda khangtokpa ngami CVNAT gi matengna pung ani gi manungda TB diagnosis tawba ngami haina su phongdoki masida khoi ward se khoi gi jenims ki TBN chest ki department na masi control tobigani masida khoi gi medical superintendent aruga masida leibira TBN da chest da leibira doctor singa loinana aduga ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯒꯤ ꯁ꯭ꯇꯦꯠꯀꯤ ꯁꯥꯏꯠꯇꯒꯤ ꯗꯣꯛꯇꯔ ꯑꯃꯒ ꯑꯗꯒꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯂꯔ ꯑꯃꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯔꯁ ꯑꯃꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥꯕꯤꯔꯛꯀꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯄꯥꯎ ꯇꯥꯖꯩ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯃꯥꯏꯀ꯭ꯔꯣꯕꯥꯏꯑꯣꯂꯣꯖꯤ ꯖꯦꯅꯤꯝꯁꯇ ꯉꯁꯤ ꯂꯥꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯦꯗ ꯑꯣꯐ ꯗꯤꯄꯥꯔꯠꯃꯦꯟ ꯎꯅꯕꯤꯔꯒ ꯃꯁꯤ ꯇꯦꯁ ꯑꯁꯤ ꯇꯧꯕ ꯌꯥꯒꯅꯤ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯁꯇ Multi-drug resistant TB Center sangabagi thoram asida saruk yakhiba singadudi hogi consultant RNTCP Northeast Circle Dr. Silaj Sarkar Dr. Y Gopal Krishna State TV official amasung Jenims official singni State asid English ni tarani thoi fawada miyoi chamapan test tawbagi manungda miyoi sama maftra di TB laina naram ki haina Dr. Y Gopal Krishna na phongdoki masagi manungda miyoi yankhai laina asidagi mapung fana layang mungamkre miyoi maftra amana hauji layang Sathari. Lisuni tarani thoida TV na naraba miyoi sada humpu layangki aduga lisuni tarahumdoidana sada humdragi matakta mapung fana layangki center sina piriba khudong saba singasi TV patients singna irai laina phangmangam gani haina su phongdoki
ngasigiसे akhoi chahi ahum mari ki mamangdagi kanna honajarakpani adubu ngasidi mangphaunare masina patient mayam ama kanagani akhoi DRTB center si ani lei amana Churchampurda amana sida leiba sigisi settle tawduna leirambani adubu Churchampurda di akhoi atopa district gi chatlaga aduda leirubase khona yamna nungai taba oiba adubu hojikti Jennings leiramna district kudimaktagi kano se communication se yamna pharabani na masi akhoi di patient gi amasung program gi yamna phaba khongthang amani ana masi thamjage hajima tang swaida break mata nozage break matungda tonga tonu ipaus lun lai khoi mulaksage mieng ta lebiyo ITC की ओजासिंगना फाउंडेशन अमदी रिवीजन कोर्स सिंगदा सब्जेक्ट सिंगु मचा खाइना ताकपीबा अमदी मॉक टेस्ट अमदी टेस्ट सीरीज कियाना अइना ngasi फंगलिबा सिदा यामा चावना मतेंग पांग My success is the consequences of the hard work, patience, and sacrifice given by the qualified teachers of ITC and the mock test series. Build your success BYS Palace Compound Machalema School. 16 की मैट्रिक परीक्षा दा 6% ताबा नंबर पसी इमा बाबा अमसुंग BYS कोचिंग इंस्टीट्यूट अनिमत क्रेडिट सिपिजनी BYS की हॉस्टल दा लेजेदना BYS की फाउंडेशन सुन रिविजन कोर्स अनिमत यावरगा माय पाको सिंग नंबर रखिबनी Admission is going on. ITC की ओजासिंगना फाउंडेशन अमदी रिवीजन कोर्स सिंगदा सब्जेक्ट सिंगु मचा खाइना ताकपीबा अमदी मॉक टेस्ट अमदी टेस्ट सीरीज कियाना अइना ngasi फंगलिबा सिदा यामा चावना मतेंग पांग My success is the consequences of the hard work, patience, and sacrifice given by the qualified teachers of ITC and the mock test series. Build your success BYS Palace Compound Machalema School. 16 की मैट्रिक परीक्षा दा 6% ताबा नंबर पसी इमा बाबा अमसुंग BYS कोचिंग इंस्टीट्यूट अनिमत क्रेडिट सिपिजनी BYS की हॉस्टल दा लेजेदना BYS की फाउंडेशन सुन रिविजन कोर्स अनिमत यावरगा माय पाको सिंग नंबर रखिबनी Admission is going on. ITC की ओजासिंगना फाउंडेशन अमदी रिवीजन कोर्स सिंगदा सब्जेक्ट सिंगु मचा खाइना ताकपीबा अमदी मॉक टेस्ट अमदी टेस्ट सीरीज कियाना अइना ngasi फंगलिबा सिदा यामा चावना मतेंग पांग My success is the consequences of the hard work, patience, and sacrifice given by the qualified teachers of ITC and the mock test series. Build your success BYS Palace Compound Machalema School. 16 की मैट्रिक परीक्षा दा 6% ताबा नंबर पसी इमा बाबा अमसुंग BYS कोचिंग इंस्टीट्यूट अनिमत क्रेडिट सिपिजनी BYS की हॉस्टल दा लेजेदना BYS की फाउंडेशन सुन रिविजन कोर्स अनिमत यावरगा माय पाको सिंग नंबर रखिबनी Admission is going on. break man ka taram lo sari hausi makha ta pauda haukiba jun tarama thogi nungthil da porampata laiba Bavina Diagnostic Center da bom ma thamlam adu lamdam asi da laiba private hospital amasong clinic singi oiba akaknaba sana kanglo nama semna bagi damak ta haijakhiba adu thabak oina pangthok tabadagi ni haina aina thinkraba KCP MJ Shina cherulama ta phongdorakli loinen loop asi da pau phawrok triba private hospital amasong clinic singi matakta akan mamiyeng sanglagini suhaire amaram da loop asina lawthok ki lawthok lagliba khongthang asibu pau se kharada senkhaiga marilenem gani haina miyam da lana uhan khiba busu nungai ta phongdorakli loinen bomna miyam da piba akitu jungba adugi damakta su KCP MZ Shina nungai ta phongdorokle amasong miyam na ngakpina basu thamlakli Food security card sing left na yan thok labasu card sing yan thok pada say enaba kaya thok panga si left 3 ngasi infalis ki manung chana leiba wangkai assembly constituency gi IMC 1 number kon ma thogi food security card sing wangkai da leiba Raja Domra Singha high school da miyam khangalam dana amadi mailaba agent yawram dana card yan thok lamle loina food security card yan thokani haibagi pau miyam da amata khanglam da bada maramna card loba lakpa miyam da khudong sha da kaya thokre akanaba pawma fangbadagi ngasi impact news na sangsenduna yengsulubada food security card loba lakpa mi kaya karamba chesang purakani khangdabana maram oiraga food security card longnana bhona bada awaba kaya oinaki loinana wanama konma thoyi hanagi council na phungdorapada agent singda taklamdana card yelamba amasung miyamda hana paw pidana narol da card sing yenana honaram liba asigi maram karigino hain hangki loinana April dagi food security act na bahawkraba sunga se fawada seng fangda lediba asi atwa matamda phangan bi haigi food security card loba lakpa mi kayana su e paw ningtin da pidaba amasung card loba ki lista maming yawram dabagi pen da wafam kaya su impact news ta phongdoraki piram daba
aduga yengadorba kasida akogi sub dealer sing id dealer akogi 1.8 gi manungda dealer taruk khale taruk khan baje dealer sing gi agent sing akoi agent mani hum dege hena agent atopa pham da yawa aduga amung luri bade kaino kanda food security ek card si yenma matamda mi amada mi akogi list ahum yawa hajeni wafam di kaino kanda official sing sina kasi pitho amdai da kasi kana kana doubling sale doubling sate habasi yam kumni yang hogdawa koina thagat ki ba hanjan hanjan thagat ki ba jing du moi gi dustbin da namjan grabra ba sine ba khangning je koin isa apik ko chele hun do me domain sign lawri ni income lawri ni na dc da mo sdo da mu chatle numi ni mata mange paisa tinge income certificate kai dagi pulap domain sign du sign moi na pulap ahing du pung tara ma thoi bu koi je dum lei ba naptana aduga amu adu da so mu yarak tere upai lekti handa ki jo mu kalap ta tawre wa ha ko chithau ba haire amu thagale hujik so mu yawde do kayarak thagat ino sin Maya Imphal Municipal Council na kon mafam sing da lariba miyam da pithokadaba National Food Security Act Rational Card Bibinaba Imphal West ki Deputy Commissioner ki office da satuna hajarubada Maya Imphal Assembly constituency ki MLA Dr. K. Ratan Kumar na verification taunanaba lawsin kri haiduna pibidre masina maram oiraga miyamna ek asigi makhada fangadaba sing pibangamloidabagi pibamda lairi haina council asigi chairperson Mohammed Safulana Pamusingda Fongdorakli Hiramasigi Matana Sinungtil Maya Imphal Municipal Council Office the Paumis Unabada Wafam Singasi Fongdorakibani. Kasitha hum subna Padalaga sum Tamla Abanina, Quigi, card holder Wigani Hina Asatova, Municipal Council gi Ariana Qualiba, Watrondo Sigi, card Asi, Council the Kusina Biu and Topiu, DC Masamak the Sangaga, Aquina Hatina Unizaki have the permission PV the Bamasi, D. Shibu Equayamna Tamoy Shokna Queen White of Pawi. Mayang Imphal Kendagi Honorable MLA Sheikh Togani Haina Puki Kachi Haina Habiri. MLA Puram Mantina Purami Hajan Ba, Edidangure, Mantri Mang Palmantina Pure, Sheikh Tony Pukimni, official tree. She's from Harris Hanatamel. Thasige Taramat Akanaba Pau Fangbadagi Imphal West District Police Commando gi Kambu Amana Langol Ningtau area da Thibom Kitabuk Satabada KCP gi active member ma Fari Hari Farmi Adudi Thawal District Wangu Mamang Sabaldagi Laisang Tem Mani Singh Elias Suresh Elias Moibung Khongba Jai Kuntraum Doi Apopa Laikidraba El Tomal Singhane Magi Matara Kesama Lamphel Police Station da Thangat Krihaina Police Department gi PR ne Thadoropa Siramana Khangalakli Haksang da soningai oiba sana tanaba atum housing yolami haibagi damakta Thangal Bazar da Laiba Hotel Blue Moon Food Safety Department thingjin kre thodo asigi matang da department sigi food consultant Dr. S Bimala Kumari na Fongdorapada ngarang wangkai konsam laikai da Laiba imung amagi hanjipota thasagi taramatu da hotel asidagi lauba chana tanaba potsai sing hanjipo lakpa miyoi sing da yanthoki sana ba polam sing adu haksang da sokningai oire haina miyoi kharana hairakpadagi thodok thokliba imungi miyoi singna yenglubada suja kaba thengnaran kibani hiram sing asiga matana food safety department ta yengsinbena hairakpadagi ngasi department national drive asi sathakibani haina fongdoraki mangna makha taraduna polam sing asi laboratory da thaduna result ngai kigani result laktri faba department sina dukala si thingjalle haiki loinana result asigi makha Pona IPC section 56 ki makhada hygienic oidaba polam sing yolam leba dukan asigi mathakta lokhatpam thopa action sing lokhat kani haiki under section 56 food safety standard gi matungina hariba kan miyoi asina dukandar asina phangoidabagi dandi phangoidabai maram leite habisi khoi khangale loina na hojimaki di asigumba chana na ba degi sabada yonbada mangningai oiraba sungba sinjak si yonbai damakta hoina laboratory da result phangdriba phawadi mafam dukan si koina thingjale du athubada result hek lakpaga koi madu matungina aingi matik saba sera khanaragani Singzamai police station ki manung san laiba Kansipu da laiba Temple of Learning School da school asige boarding da laiba mairoi ama thauri yanduna siram le thodok asinga sinamit yungba matungda thokibani laikhedraba mairoi adudi ningom thongjau awang laikai dagi oinam Rex Elias Thomasai taramapan apopagi mingna laikhedraba ratan kawi hairi school authority dagi phama pau gi matungina ngasi school asige principal yauna meeting ama tauringai da school asige security na mairoi asidagi khaini amadi mobile phone Pairam Magidamak Pagalaktuna,
purakpadagi family members singbu school da laknanaba khanganki serak aduda mairoi asina school asigi mi sangnadaba ka amada thori yaduna leirambani hairi nakala muramda imung manungna fongdorakpadadi laikidraba oinam rex asi imunga nungaina kidaba amata laikidi school authority gi maikaidagi phone school laknanaba khangalaki ngayak leiraga angang asi rims da leiri haina amuk khangalaki bani hairi laikidrabagi apokpina misi asi singningai oi sabsabak khangdri fawba asibak sang lawroisu hairi karigino sineba moina hana pulisu hana loina inform tawrame akhoi mi amta tak tangai mabubokta su kainam tawba matamda mabubokta inform tawbaneba adu ngasi kari marangino mabubokta wahai amata hairamdrido aduni sine aina chawningi je ngasi je isa adugi maran phana lai bataraga su hairo oba khoida esmai smai tawre kholena adu maramdu adusu haidre adagidi moina aingonda su ona tainana pakhumdu ona tainana piraba matumda isa adu lairamdrido sirido kari marangino kaiguma izaduna heng tawba taraga su mayungi mama khangde mapa khangde mari mata oiro matonda society tawra lairame haibagi amadi ubham uhanbam amadi thoe haba aduna ajik manungi moigi kanoje khangdringai di aidi isa su lawroi aduga postmortem su tawba yaroi ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯉꯁꯤ ꯁꯤꯗꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯍꯥꯏꯈꯤꯕ ꯑꯝꯇ ꯂꯩꯇꯦ ꯄꯦꯔꯦꯟ ꯂꯥꯛꯑꯒ ꯅꯪ ꯈꯩꯅꯤ ꯃꯣꯕꯥꯏꯜꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯅꯪ ꯀꯔꯤ ꯇꯧꯁꯤꯒꯦꯗꯨ ꯃꯃꯥ ꯃꯄꯥꯗ ꯈꯪꯍꯟꯗ꯭ꯔꯒꯗꯤ ꯁ꯭ꯀꯨꯜꯗ ꯁꯨꯃꯥꯏꯅ ꯇꯧꯔ ꯑꯉꯥꯡꯅ ꯁꯨꯃꯥꯏꯅ ꯇꯧꯕꯕꯨ ꯑꯩꯈꯣꯏ ꯈꯪꯍꯟꯕꯤꯔꯛꯇꯦ ꯍꯥꯏꯗꯅ ꯍꯥꯏꯔꯒ ꯁ꯭ꯀꯨꯜꯗ ꯕꯗꯅꯥꯝ ꯇꯧꯒꯅꯦꯅ ꯑꯩꯈꯣꯏ ꯄꯦꯔꯦꯟꯇꯨ ꯈꯪꯍꯟꯗꯕ ꯌꯥꯗꯕꯒꯤ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯄꯦꯔꯦꯟꯁꯤ ꯀꯧꯔꯒ ꯇꯥꯟꯊꯣꯛꯑꯦ ꯄꯦꯔꯦꯟ ꯈꯪ ꯇꯥꯟꯊꯣꯛꯆꯕꯅꯤ ama tawjabani akhoi sadra made phu jebi wa thaba khoi chunglei lejete sport ki matang du mana moy angang sing koi mamana ba haidare ko moy hina thengaru buni na moy na makhong khara leng kaw mi si hing midung male doctor ko hospital puna baina moy ne to tawu jani Greater Imphal ge manung san laiba singjamai khetri laikai dagi class 6 tamni ban pa masa ama masakhang daba mi marina phage tawrumni hairi nupa masa aduna fariba mioi adugi manungdagi amabu furamlaga nanthorkibani hairi thodok adu ngasi nongthil pung ahum taba adwaida thokibani mamai kupsin mamioi mari aduna nupama saadu yumdagi tuition tamba charpada maruti 500 amata lakpa mioi marina singjamai ketru laikai dagi namdana faraga singjamai liwa lambi dagi singjama waikhom laikai romda purakhi mafam aduna nupama sa aduna mioi mari adubu muknaraga amadi mahakpu Fariba mioi aduba puramlaga nanthorkibani hairi tungna nupamasa aduna madomsa amagi yumda sangsenduna yumgi miyosinda pau pirakibani hairi thodosigi mailenana singjamai singamaka dalaiba model club ta pawmising unaba amada club asigi library secretary ke dhanisor saramana miyambu asigumba laibuk tiba thodo asidagi ngakthoknanaba section na laibinaba appeal tawrakli thodo asigi mailenana singjamai police station da FIR amasu sankre hairi Welcome to Kailambi la kosita yang khangi ai si welcome to Kailambi si lambi khangamnina nupa do khatang ayongona farama force to kitang handabada khuningna magi makhadang ge thille ama do kaw mana kitang mai makhong do kaw bone ba ada mai ma phagana kaw da mana kitang inthora koi me ai do adana force to kitang yawa ai di thong da handor chong da haure ba ada moi di maning halaga chat khare direct to da adagi ai pakhatana naktang phamme nabagi ai si hana nabam pa khana khalakbagi ada ai pakhatar mabu khoi mayum dum change iram da masida lairiba mipum khuding makna asigumba angang machada attack tawrupa asingo phaba phunbagi thabak chatharak pase akoi thoktana ba ade isha isha na gyan taraga asigumlo thabak sing ase akoi voluntarily akoi thingbagi matam adu yaure Hausa puma pawang matungina Prime Minister Narendra Modi na saru yaduna Uttar Pradesh ki Allahabad tanga solution kiba BJP ki National Executive mi famaduda saru yariba Manipur BJP Pradesh ki Mihot S Premanandana handak pangtho kiba IMC ki mikhal asida BJP ni sauna mai pakiba asigi matangda BJP pu Manipur ki miyamu thagba phongdokpagi pawdam ama Allahabad tagi pirapa exclusive report ama miyama thamjari Bharatiya Janata Party ki National Executive meeting ase कोई दिन की तांकरा है तो मंत्रा हम दोदा कोई नसी अलावा तो सिंह अलमरु है ना किसी मीटिंग से कोई यूरोसिन अहुम बातों की हमारा मजी यूरोसिन चिना इकोनॉमी कमीशन से फगलपा इकोनॉमिक ग्रोथ फगलपा की मतागी यूरोसिन में मुझे बोला वर्ल्ड इंडिया वर्ल्ड फास्टेस्ट ग्रोइंग इकोनॉमी है ना मसीमा कोई तो कोई यानी सुबह यूरोसिन चिना कोई 2 years achievement of BJP led and the government है ना assembly से मंगा तो की इलेक्शन दा BJP the my party BJP is the party of
Bharat present. It will be party of Bharat future and ID. Hujik akoi BJP si Bharat ki India ho rahe. Adu fight ni maru ori di. Andak ta Manipur gumba akoi North East leiba koi tara manga si kamul tau de lang dana ama tau dana koi Bharat mainland ki sanba yam sanba ngamdaba. Adu gumba namda pawa koi Manipur ki praja singna akoi tau de khar ki damakta koi ji andak ta pangkok siba policy council election da Congress ka manana TV represent koi laibuk yam phabani aduna koi Manipur ki praja singbu koi kai ko utari aduna Manipur ki su koi na tawya ba koi tabuk taw dagadi high military ba koi prime minister na ase ji koi ji thami ji aduni apne du pang ji ko majar ka Makhataba Pauda, Manipur Housing Lady Yahoo Marak Tahandak Pangtoki Infal Municipal Corporation, the Wat member and a Karak Laba member Yankimari was Lahundanaba Gomena Napigani was Lawanaba Gomena Sindravadi Kongzang Sangslagan Haina, Masin on the same Kiba Infal Municipal Corporation elected Wat Development Committee members forumna Fongdorkli. Masi Uripok Haurumam Lekaida, Palmising Unabamada, Forum Secretary, Haurumam Santosna, Infal Municipal Council Oringai Matamdagi, Hauna Wat members Singbusu was Lobugatorum, Pangtopi Haina, Hajadun Laki, Adabo, Nasi Fabada, David and Lakli. Councillor Singh was Londanaba, Government and Lalibatang, Taratak notification Tokriba, Sigi Mamangda, members Singisu, notification Ama Tokadabane, Natrabadi Tang, Taratok the Pangtokadriba, was Lobugatorum, member Yanki Marina, boycott Taugani Hari. Masi Fabada Tabi Drabadi, member Kudimagna, Masama Sagi certificate. Mainaba Aro Singda, Handopagi Kongzang Singba, Sangsilakane Suhaiki. Equi Impal Municipal Corporation gi oinadi lakliba tang tara taruksida councillor gi oiba or taking Torani and notification thokre. Moigi notification thokraba bokda equi lehoriba members in the notification thok the Nangasibuk Levire. Oige member amadi councillor singi di election di no the pangtwe or taking gi oinadi equi Handaksum Lobiro the Brahagi Pochi equi the Nunang Popaga. Lena Aquina Karigumba, Aquagi notification ama, Asi Hanks the Topi Dragadi, Lagliba Tang Taratrukda, councillor Singi or taking Pangtokani Hiva, Makogi or taking Si Aquina, member Foramna, member 54na, boycott Tauragani. Nakalamon the BJP Manipur Pradesna, Juntara Mangada notification paper. Nomination paper file Tauraga, scrutiny Tauba Aduga, Matangi Numitang Taratukta, withdrawal Taubagalina, Mayor Kandanaba, Infalo West DC Court Room the meeting, Pangtokani Haibasi, Pazafati Herkli. Parties head office the BJP MLA, TSB Suzit Kangasi, Paumis Munabamada, Mark Nahaiki Bada, Hadak Infal Municipal Corporation Gi. Kangadoriba Mayor si Congress candidate na Masing Hen Bamaramna Party Asidagi Kan Mahaibasi Masana Tadun at Wafamni Adabo Government Pai Haiduna Congress and Namit Nini Manungda Mayor Kanba Loshinaba Honariba Asi Councillor Singh Bot Tada Halaka Amuk Faraga Puge Haribra Councillor Singh Hana Wasak Laholaba Matungda Mayor Kanbagi process Asi Yamdrabad Namit Kunma 25 Manungda Pangtopo Yaba Asi Nangore Batagum Namit Nida Losina Bahonariba Asi Ngami Haina Pangto the Tobani Tungda Apapa Orekloi Hainasu Fongdoki. Wasaptana Akogi full pleasure over councillor with the nomination paper file to Ole Harga, Kamai Togdana Akoi Mayor Kangadu have a very big questionable level. After close of the scrutiny, Lerakan the preparation of the list validity Akoi nominated candidates in Amuktaure. Adaman Tang Tra Tupsiki Punktra the meeting Taure. Our candidates withdraw to get Taure, try to keep Punkram at his meeting Taurakanda, Mayor Kanabagi Amadi, Deputy Mayor Kanabagi, Taunia have a Silariki Matungina, Eki Matungina, Deputy Mayor Gumbasidi, Atopa meeting Amada, Akogi, referred to Harakanda, Taubaya within 30 days. The Taubaya. Kudak say that Tauragatorisi, Kalaiba councillors in Para Pulapur Akanda, both Hadalamaga Mupara Pulapurke, Habagi, Mo Mali. July Home Sayol the Palace Compound the Laiba, Manipur Cultural University, the Tangta, Jagoyama Sung Visual Music Singing Class Horgani Hari. Mamangi Tara Suba Manipur Assembly Gi, Mikalda, Wangzing Tenta Assembly Constituency, the Free and Fair Oikidrabasu, Taramato Suba Manipur Assembly Gi, Mikalda di Assembly Constituency, Asigi, Miamna, Ning Tamna, Masagi Bot, Tadabagi Hak Ado, Sijinaduna, Asiang Bamiang Mihut Kanba, Namlakani Haina, Wangzing Tenta, Kendrada, CPI Gi, Mirab Oina, Song Tokatoliba CPI Manipur State Council, State Councillor Suodiba, Haubam Rovena Ngasi, Tenta, Multiplex Ground the Pangtokiba CPI Wangzing Tenta Kendragi Kuntramangar Suba Local Conference ke Thorom the Fongdokre
वांगजिंग तेंथा केंद्र की जोन अहुमदगी लाप CPI की कार्ड होल्डर सात्रेट अमसुंग CPI की सिंपैथाइजर कयाना सरुक याखिबा कॉन्फ्रेंस अदुदा सरुक याखिबा CPI Manipur State Council की स्टेट सेक्रेटरी डॉक्टर M नारायण हाइखिबदा ngasidi कांग्रेस अमसुंग BJP हारिबा पार्टी अनि असिना सेंजा थुमजा की मकोन साहले हंदक पांगथोकिबा IMC की मिखलदु कांग्रेस अमसुंग BJP ना सेल की शक्ति न माई पाखिबने मिखलदा अचुंबा तौद्री मखै खुनाई असिदा संजा थुमजा अमसुंग तंगदु लैतादबा लैबाक ओइबा ngamloi तंगदु लैताबा लैबाक ओइबा ngamloi इलेक्टोरल सिस्टम असिसु होंदोपकी तंगाई फदबा लैरि हाइखि तुंगदा ngastagi मिफम अदुना लंबी थोंग थकननबा अफबा इसिंग अना लायंबगी हिरमसिंग फगननबा गवर्नमेंट तक्सिनबा लोइनना फूड सिक्योरिटी एक्ट नियम सुमना मियामदा यहोनबस गवर्नमेंट तक्सिनबा हाइबन सिंग वारिफ सिंग लौखि सही से हायर सेकेंडरी इंप्रूवमेंट एग्जामिनेशन थागदब कैंडिडेट सिंगी एमिक कार्ड मैलबा प्रिंसिपल नत्रगा प्राइवेट कैंडिडेट सिंगना लालिबा तांग तराबाइदगी काउंसिल के ऑफिस तगी लौरब यागनी हाना काउंसिल थादोरपा सेरोलमन खंगलकली Manipur State Power Company के तोंगान तोंगान पोस्ट अहम की मियोई सात्रु मारिफु लौनबगीदब फॉर्म थाजिनबा लाकिबा कैंडिडेट सिंगदा फॉर्म थाजिनबगी मतम हेले हाइदुना कंपनी असिना फॉर्म थाजिलहंदबगी थवोंग कैंडिडेट कयाना फेनद्रे ngase yok anganbadagi hauna kan sursam puruna singba athapa mafamdagi candidate kaya company asina kaukiba control assistant junior system assistant namasung watchman kam cleaning assistant ki damakta form thajin balaknaki form thajin balakiba candidate singna form thajin ge tawba matamda company asigi mute singna form thajin bagi aruba matam hele hairapadagi candidate singda penda bapoknakibani अमरंद पोस्ट अहुम असिगी दमक फॉर्म थाजिनबगी अरुब मतम असि थासिगी तांग तरा फौबने फॉर्म थाजिनब लाखिबा सिरसामपुरदगी सामुएलना थासिगी तांग निफान फॉर्म थाजिनब लाखि अदुबो कंपनी असिदा कॉन्ट्रैक्टल थबक तौरिबा सिंगना इरांग हौरे हाइदुना नुमित अदुदा फॉर्म लौसिनखिदे लम थापना हंजिन हंजिन लापदा अवाब कया मायोनबदगी मथक्ता बल लेबना मरम ओइरगा फॉर्म थाजिनब नंगद्रे कंपनी असगी MD दा फॉर्म थाजिनबगी मतम सांगतोपियो हाइदुना अइबा सेरोल पीरबसु मतम सांगतोपगी वाफम अमता हाइरक्त्रे अदुगी मथक्ता वारी सानसे हाइबसु यादि हाइना पेनब वाफम कया फोंगदोखि डेट 9 दोय दमुक लागे तवे बन मुक ओइरे लाकपि याद्रे असिगुम प्रॉब्लम मियाम से अखोगिदी यामना प्रॉब्लम नि एक्सटेंड तौने हैबा अदु अदुमाइना तौरगा हौजिकते आइना अमुक नंगना बाइना ngarang sulai nan sulai MD na ngaibiyo CCM khoi wari sanari ngaibiyo matam pi gini no ga res MD thok dore har mi miam la ga si tawre du ma kaim du sungang lam draga gari manung du pham la ga sum sakre adu dine khoi yamna nuai de kari no problem kari leibra habo wagam do khoi da maset ma to or sungang lam madi khoi na si lei sar haib du khoi na share towning bane ba थासिगी मापंदा बिष्णुपुर डिस्ट्रिक्ट की मनुंग सनलाइबा इसोक सिंहपु तारापोपीदा मनिरेगास की महिलान थबक सुबदा इलेक्ट्रिक की HD लाइन द सिंगदुना सीखरब हुइद्रम तोमसै कुनिपान इसोक मनिंग लेखाय अमसोंग नेंगथौ खोंगदगी ओइनाम रतन अनिगी मिसिगी मतंगदा सेमखिबा JC न सिंदुना मिफम म पांगथोखरे ngasi पांगथोखिबा मिफम अदुदा नंबोल असेंबली कंस्टिट्युएंसी की MLA एन लोकेन अमसोंग MSPDCL बिष्णुपुर की डिप्यूटी जनरल मैनेजर अमदी नंबोल सब स्टेशन की मैनेजर सर यागी लेखिद्रबा हुइद्रम तोमबगी इमुंगदा डिपार्टमेंट की माइकैदगी लुपा लाख अमगी सेनपम खुसिनकी ओइनाम रतंगी इमुंगददी था सिगी तांग तरा मंगादा खुसिनगनी हाइरी प्रोग्रेसिव आर्टिस्ट लैबोरेटरी पालगी एनुअल फंक्शन हान था सिगी तांग तरा निथुदे पांगथोखनी हाइने तौरबगी दमक लेवाकी हौजे उरिबा फिबम असिगी यंगलगा यैथोक्तुना लाकिबा दो लालिबा तांग तरा त्रेथा लंबोई खोनांगखोंदा लैबा पालगी ऑफिस ता पांगतोलगनी हाइना सिरलमना खंगलकली गवर्नमेंट महिरोई खुनाइदे हेना सैथिंग पीरे हाइना देसामना गवर्नमेंट मराल सीक्रे लोइनना सही खुदिंगी पांगथोकपगुम हंदक सहीगी जुलाई 5 स्टॉप पॉलिटिक्स इन एजुकेशन हाइबा थीमदा मापन सुबा डिस्टर्बेंस फ्री एजुकेशन डिमांड डे पांगथोलगनी हाइना लाउथोखरे मसि काइसामपाता लैबा देसामगी ऑफिस ता पांगमिस उनाबा मदा देसामगी सेक्रेटरी जनरल नामैरापम इरिसन हाइखिबदा गवर्नमेंट मई तंफम संगसिंगदा ओजा मतिकसाना थंबिदबा राजनीति की खुदोंग शाबा लौननब ओजा सिंह ट्रांसफर अमसुंग प्रमोशन सिंगबदा करप्शन तौबा असिना महिरोई खुनाइदा अदुकी मतिक अकीबा पीरे हाइखि
akai be piri haiki nakala moromda hadak pangthokadoriba disturbance free education demands day asigi storok am oina jun kunmanga kuntare am sukuma panda tampaki district sing the district level debate competition sing pangthokani hairi educational institutions sing the disturbance free zone oiraba matamda aiko yikunai gi human resource mapung fana sakhat pangamgani haibe hiramasida pangthokadaba debate competition asida class 9 dagi undergraduate forward tamne bamahiru singna sar yabi yagani so haiki loine district level competition singda makomatang taraba singbu khangatuna state level ki oiba debate competition amasu pangthokani haiki July mangada pangthokadoriba disturbance free education demands day ki numit asida athing ayep amata bibiganu so haina de samna appeal tawrakli education policy kaya ama sembidana policy the implement tawdana miyamna khudong chawa pigadoriba makhal khudingmaki akona ngakpi sembigadoriba hariba khudong chawa phangangadaba government masamangna education piba chaithengsinna henbadona tawi school singda oja matik chana thambidaba school ka daba oja da matik chabana action lobidaba oja singi transfer amadi posting piba matamda yamna corrupted oy moongda politician singsina masagi political gain phangnaba moongda oja singi transfer amadi oja singi posting piba oja singi promotion pibada yamna corrupted oy moongda chathabasina akhoi education da achauba ayetpa education gi manglona changsilapui khongjang sida ayetpa mapi maramuduna sigumba education ga mari lenaba hiram khudimaktadi political leaders singna masagi political gain phangnaba moongda sumana thabak tawbase masi tawbu lepkadabani haidana akhoi stop politics in education haidana handak chahi gi oina akhoi theme je Haukiba Jun Tariata Delhi ki Manipur Bhavanda Manipur government ke mayokta Manipuri tribal Mahiru Singna Khongsang Sangsang Kibada Manipur Rifles Samasong Delhi Police ke personal Singna Satakiba Thawong Adubo Yarina Fong Dr. Nangasi Northeast Forum for International Solidarity na Atai State Organization Singa Kusamna Duna ITO da Laiba Delhi Police ke headquarter Mamangda protest Satakre Hari Hausi Makata Basana Bagi Pauda Katakta Pangthokadaba Junior Girls National Football Championship ta saru yagadaba Manipur team gi damakta AFCA license El Chawa Debibo coach oina khankre hairi ma ki lamjing makhada championship asigi oiba Manipur team ama semnaba gi damak thas gi taramanga dagi hauna artificial ground da trial galonena coaching amaso pangtholagani haina amfa gi general secretary na thadorapa serolamana khangalakli Saliba thas gi mapanda Ukhrul district ki sasata Grant Gospel Dega Mailena Usara Thaba ki Thoram Ama Kutramatu Saba Sam Rifles na Sindana Pangthokre Thoram Siga Mailena 10 sector Sam Rifles ki commandant na Uthabana Akoi Bigi Pibamda Ainga Sagi Kal Ngakpungamgani Haiba Wafam Sing Tamki Green Gospel Day Asiga Mailena Tongan Mamai Kaidagi Wai Sing Su Thaki How's Arobada Maribu Pamuna Pizari? JSA against the anti-tribal bills na kaukiban mitarani ki economic blockade ki mayokta counter blockade ki khongjang ngasita ki sangsin bahawkre. Podyan tawraman na lokalani farubagi police na faziluraba KSA ki thaumi manga ngasi sajwa jaildagi condition amata yawdana thadorakre. Hangang police ke kangbo amane lupalis ng humudra rongi sang oigadaba Yulita Sanipal Infal East ke tangkam awang lekay dagi fagatang namkre. Amasung multi drug resistant TB center amang si Jenims ta hangdokre sel amata tingdana TB lainabo pungani ki manungda khangdok pangamlagani hai.